Nagaland gi paumi ama senapati da Nongmei Kaplaga ngasi numidang wairam pung 6 lom tarakpada senapati gi live village da mathau pangthokpa chatkiba Nagaland da base tauba Hornbill TV gi reporter Div Saikhiabu sakangda basing Nongmei Kaplaga hairi adum moinamak maha khudong thibagi wangmada leire hairi thaudo asebu Hornbill TV gi maikai degi akanba mong yaningda ba phongdo rakhibaga loinana thaudo asegi matangda Manipur amasung Nagaland leingakna michang mikhai naidaba investigation chathagadabani hairi mathang thada Prime Minister Narendra Modi gi Manipur khongchat kidamak state leingakna sem saba hore Prime Minister na Imphal amasung Churachandpur da pangthokadaba miyam gi mifam da wangakna bagi damak sem saba horabasu ngarang numidang faubadadi leingaki maikai degi karimata phongdo khidri Numit kharani gi mamangdagi Manipur da Prime Minister Narendra Modi na mathang tha September da lakani haibigi wafam nimphung ngangna bahorakpada natana ma ki khongchat ki mangoina na state asigi security ki fibam yengsinbaga loinana Prime Minister ki khongchat ki damak sem sarana ba Ministry of Home Affairs ki Union State Minister Banji Sanjoy Kumar tha asigi kungani pa na lakani haiduna ma ki khongchat ki thauram pumnamak loisuluraba matung da maram pidana cancel tawrakpadagi Prime Minister su laklaroi dra haibigi wahang miyam hangnarakhrabasu mathang tha da Prime Minister Narendra Modi Manipur da soidana laklagani haibadagi Manipur leingakna sem saba hokre Prime Minister Narendra Modi na Manipur da soidana laklagani haibigi wafam asi Governor Joy Kumar Balana tha asigi kunga manga da Kohima gi Raj Bhavan da Nagaland gi kungani thoi suba governor oina su thabak taunabagi dabak wasak loba chatringai gi mamang tha asigi taragamapan gi ayukta Churachandpur district ta chatkiba khongchat amadagi miyamna hena thajana laina rakhibani governor gi khongchat adugi manung channa Churachandpur district ke IDP singna lerakriba relief camp amada changduna hakthengna na wari watai tauba amasung tengbang polam sing piramkhiba Crash Center ama sangaramba chaliba chahi sigi oina pangthokiba NEET exam 2025 ta mai paklaklaba mahiroi ani yauna relief camp ta leina mai masing tambada thoidok hendokpa mahiroi sing oiraklaba singbu taramna oktuna pungning thogatkhiba amasung Galjang resort ta fawba chatuna yenglamkhiba thoram singi mangoina na Governor na Churachandpur da thungbaga panthadana district aduda laiba helipad ki fibam yengsin khibani aduga Churachandpur gi lamka gi hyangtam da laiba peace ground yauna public ground ani gi fibam so hakthengna na yengsin khibadana thana district adugi deputy commissioner ga so closed door meeting ama phawba pangthoklam khibani adumoinamak Prime Minister khongchat ki mangoina na Manipur da lakani thaurang lamba home gi state union minister Banji Sanjoy Kumar gi khongchat cancel tawkhibadagi Prime Minister su laklaroi dra haibigi wafam thorakhibani adubu pauche sina thajaba yaba mafam dagi phangba pau singi matung ina Manipur lenga ki chief secretary Punit Kumar Goel na mari lena baloisang singi official singda Prime Minister Narendra Modi gi Manipur khongchat ki damak tangai fadana sizinnagadaba hoarding na chingba sing athuba matamda namnaba pautak pirakre haidi Chief Secretary ki pautak asidagi mari lena baloisang gi official singna sunga sidagi hauna Prime Minister gi khongchata sizinnagadaba hoarding sing mangjongna namthoktuna thamnabagi thabak paikhatkre haidi amaramda Prime Minister gi Manipur khongchat ki manung chana Churachandpur district ta susatuna mafam adugi public ground amata pangthokadaba miyam gi mifam da su wanganglam gadabana Churachandpur district ki district information officer DIO gi khuthang da su mafam aduda pangthokadaba miyam gi mifam da sijinnanaba hoarding sing namnaba thawrang lokhatkre hari loinana Churachandpur district ki deputy commissioner gi maikai degi su Prime Minister gi khongchat ta coverage tawgadaba district adugi paumi sing gi maming matha leifam contact number amasung masa na paiba press identity card na chingba submit tawrangnaba khangalakpa leire hari Prime Minister gi khongchat ka mari lainana pauche sina phangba makha taba pauna haibada Home Department gi makha da lariba Manipur Police Department gi tungan ba unit sing officer amasung personal sing da su mathang thagi akakna ba numit khara piraduna hariba numit sing adugi manung da tangai fadaba maram gi natana suti loba yaroi haibigi wafam phawba unit sing da phongdok tuna khangan ba leire haidi adubu tha sigi kungatareta Guwahati da Assam gi Chief Minister Himanta Biswa Sharma na pau gi mifam amada Prime Minister Narendra Modi da mathang thagi taraga humdoi da Assam da lakani numit adugi ahing leklaga mathangi numit September taraga mari da amuk hankhigani haiduna phongdokhibana mahakna Manipur da lakani haiba khongchat ki damak Manipur lenga ki maikai dagi sem saba hawraklabasu mahak mathang thagi karama numita amasung pungpham da Manipur da lakadagi haibigi matang dadi Manipur lenga ki maikai dagi official oiba wafam amata ngasi numidang athengba fawda phongdorokpa leikhidri Chief Minister Himanta Biswa Sharma na numit adudo paumising da phongdokhiba singi manungda saknaireba saisakpa Bhupen Hazarika gi mapok kumon thoram September 9 2025 ta pangthokadawbani thoram aseda Prime Minister laktuna saruk yanaba thorang torambani adubu mark September taraga humdoi da oina Guwahati da thunglaba matungda leikhidraba saisakpa sigi mapok kumon thoram pangthokpada saruk yagani haikibani Prime Minister gi Assam khongchat ki manung chana Darang district ki Mangaldoy da chatkani aduga Guwahati ring board amasung Brahmaputra to rail gi mathakta saba Kuruwa amasung Narenging samnahan gadaba thong amasung sangagani haikibani thoram sing asi khaktana tana Prime Minister na Mangaldoy Medical College amasung hospital sanaba uref tamlamgani aduga lupa crore
mariga chani changna Golagat district sagatpa Numaligar Refinery Limited yauna bioethanol plant amasung sangagani haina phongdokhibani Prime Minister gi numit ni gi Assam khongtut ki matangda Chief Minister Himanta Biswa Sharma na paumising na phongdokhiba wafam sing asigi matung inadi Prime Minister Narendra Modi na mathang thagi taraga humdoida Assam da khongda dringai gi mamangda Manipur da hana laklamgani aduga ahing lektuna pung khara gi khongchit ki manungda Kangla amasung Churachandpur gi public ground amada miyam gi mifam pangthoklaba yai haibasini editorial column mau Kangla pawdagi lakhutjarake Mori amasung Churachandpur gi IDP sing masagi mayumda hanjinbagi matam thaba ngamdaba India government na Manipur wathok ki warushin purakpa ngamdana leiri wathok asigi warushin purakpa ngamdabadagi lanjena rakhiba IDP sing lising humpu hena relief camp sing da changjafam lawduna leiri lanjena rakhiba victim sing na makoi masagi khul leikai da lerakhiba Yumda changduna mahusagumna ing tapna lehenbina ba demand tawri adubu lenga ki maikay digi relief camp sing da leiriba sing masa masagi mayumda December thagi manungda hanjil halagani haibigi thajaba piri adubu more amasung Churachandpur dagi hanjena rakhiba singi oina makoi masagi mayumda hanjil hanba yakhire hairibasi nunggi oiba maram kari leibagino hawjik tholiba watho asi ing 2023 gi May 3 dagi illegal immigrant jinku ki jo narco terrorist sing na mai chuba hawrakhibani Illegal immigrants sing na atamnana mitay miyanggi mathagta atamnana langi khusu khulai paiduna landarakhi badagi mitay khunja sing na masagi punsi amasung lanthum kanjanaba lan ngakpagi thabak sing chatharakhibani nakal ani gi marakta landarakpa amadi lan ngakpa ani gi khulai gi muknabagi chang nongmagi wangkhalakhi nakal ani gi marakta angam tanaduna muknaba tholakhiba matam aduda Union Home Minister gi maikay digi irang laksin naba matam chana miyeng changkhidabagi maram Karigino wathok asi horakpa matamda Manipur government amadi CSO singi maikay digi lana sida mapalam gi khut yawi illegal immigrant jinku ki jo narco terrorist singna geopolitics ki lan chathabani Manipur gi miyam na chahili sing kaya ngaglakhiba apunbagi saktam thugairaga kuki singi oiba laibak natraga legislature leiba tokhai balai ngak semnabani haibasi mangjawnana khangbadagi India government gi nakong Yognaba lauduna leiraki adobu Union Home Minister Amit Shah na watho asi horakpa matamda mapan gi khut yawi watho asi gi waroisina thuba matamda purangnaba honari haina phongdokhraba matung watho asi mitei amasung kuki ani gi marakta thokpa kanglup ki irangni nakalani gi luchingba singa punna faminaraba matung waroisin purakani haina mayol amada firef laurakhiba simakna loikham naidaba wathok lanthok oiduna leirakhibani Stena wathoki waroisin purakpa ngamdre central government na landarakhiba sing laksinaba military crackdown chathagadabani haina miyamgi kholaw leirabasu Security force singi marakta gi landarakhiba singa punna lanban bunker saminaba amadi punna mitei miyamgi mathakta nongmai bom kapsinduna attack torakhiba gi wathok leirakhiba sina takpadi miyamgi punsi amasung lanthum ngak senariba leiriba military amadi paramilitary singi lana sida khut yarabra haibigi chawna chingnadaba leitaba natte masimakna watho asigi waroisin puraknaba honabada central government gi maikay digi nakal namatagi oiba miyengda yong talien gi thodau Chathana bahona rabra haibigi chingnaba wahang leiri PR lengakna lanjena rakhiba mitei sing masa masagi mayumda hanjinabagi matam thakhiba duda karigi damakta more amasung Churachandpur gi oina hanjil hanaba honabada matam khara changkhigani haribasi mitei singna changba yadaba buffer zone gi saruk sing separate administration pi khabra haiba chingnaba wahang su leitaba natte amaramda kuki singna lifeline oriba national highway sing the free movement gi athengma thamliba sida central government na hangdokpa ngamdaba sisu political gi oiba lauthunaba amani haina lauroidabagi maram leite India government na Manipur waroisin puraknaba honabagi mahuta pangthokadariba mikhal sing Assam gi 2026 ta pangthokadariba general election da vote khombagi mai onsinba amadi Manipur da 2027 da pangthokadaba mikhal congress na makhoina mai paklagani haina lengak painaba honaba romda thawai yauksinba uba fangliba si laibak thibani JNK da nong kana chubadagi Meeoi taraga mathoi sikre yum kaya sokre Jammu and Kashmir gi Riyasi amasung Ramban district sing da nong kana chutharakibadagi laibak ningkhaibagi thodok sing na imung amagi Meeoi taret yauna yamdrabada Meeoi taraga mathoi sikre Riyasi district ki Mahore area da ngarang numidang badda khungang da leiba masagi chei 39 suraba Nazir Ahmed ki yum da laibak ningkhai rakhiba amada Nanki maduda yum adu teklakhibadagi Ahmed amahaki nupi amasung chehi manga dagi tara humdoi fawbagi marakta leiba macha manga loina maksikre rescue team singna laikhom lainang amasung ate aikai mapai adugi makhadagi hakchang sing adu lautholakre Rambal district ki Ras Grua khungang da sutongan ba thodok amada khudakta nong haitharakhibada ichau thoktuna amasung leibak ningkhaiduna Meeoi manga chen thakre amasung yum kaya sokre Omras Bidia Devi Dwarkanath amasung masakhangdaba Meeoi amagi hakchang sing fangkre siramgani thajaba Meeoi ama makhata na thiri khudongthiba thodok sing asi handak chayol khara asida lai khurumba chatpa kaya yauna Meeoi chamaga humfu Henna Sikhre lamdam aduda thokhiba sathiba nongchinggi fibam sing adudagi thokhibani Jammu gi Khwatra amasung leibak ki atei mafam sing
marakta chenba train servicing mangani suba numitkidawsu lepkhre. Srinagar Jammu National Railway adusu mafam khara chawna akai atoi thokpadagi thingjinkre. Kashmir taba maroi balambi adu karamba matamda hangdokadagi haiba sengna khangdri haina official singna haikre. Jammu Division da leiba government amasung private school pumna mangasi Pawbo thonglon kre. Yada minute manga khudingi nupi ama angang unabada si mama mapa oigadawriba singgidamakta di miron bahai basi wakhal tayangta soiba matamni taibangda nauna khungdarakadawraba machagi chenglo saktam uningbada thabum tara ngaibada awaba oiribani. Laibak thibadi mirolingai manung amasung angang unaba matamda mama sibagi thodok hek thokli. World Health Organization WHO gi report matung ina India da minute manga khudingi nupi ama miron ba amasung angang unabada si haidi nupi ayamba postpartum bleeding natraga postpartum hemorrhage hatharakpadagi sibani. WHO na hai chahi khudingi angang unabada nupi lak manga lising kun mapan sibagi manungda la amaga lising kun traga taruk natraga chada 25.70 India da thokpani. Yamna sengna harabada nupi na angang unabada sibagi thodok saruk ahum thokpagi anidi angang unaraba matungda thokpani. Masigi maroiba maramna postpartum hemorrhage angang unaraba matungda I hatharakpani. WHO na hai angang unaraba matung pungkun marigi manungda I millimeter chamanga natraga milliliter lising amadagi hena hatharaklabadi madubu postpartum bleeding natraga postpartum hemorrhage PPH haina khangnai. India da PPH ki chang wangba maramna Millennium Development Goal MDG gi pandam phangbada khara wana thokadawri. MDG haibadi malengi mafam khudimakta nupi nangang unabada sibagi chang hanthanaba thorang amani. Kumja 2011 gi kumja 2013 fawda India gi oina angang lakama pokpada mama chamaga humpugatare sikhi. India gi oina angang unabada mama siba maternal mortality rate MMR khwaidagi wangba Assamni amasung khwaidagi nembana Kerala ni. India da maternal mortality rate wangbagi maram piraduna WHO na hai laibasida EP blood donation gi chang nemba maram na I marang kaina leite. Meeoi billion 1.2 rom leiba laibasida chahi khudingi I unit million 12 thamba mathau tabagi manungda sumnagi million unit mapandagi hena khongutpa ngamdri. Malemgi atai mafam singda EP bagi chang wangba maram na I unit kaya marum khomjinba ngamlabasu India dadi hiramasigi matangda miyamba wakhal tahanba ngamdri. I marang kaina thamba ngamdabadagi postpartum bleeding natraga postpartum hemorrhage nam haram oiduna nupi sibagi chang wangmani haidi. Nupi amana angang unarba matungda ahanba pungkun marigi manungda I milliliter changwa natraga milliliter lising ama thorakpa tarabadi madubu postpartum bleeding natraga postpartum hemorrhage haina khangnai. Khudong chaba asi mayok naraba nupi sing hun chombagi chang hengalai. Lepkhatpada wanthage tawrai amasung ningsa sor thabet holai I ka henna thokhribani. Nupi adu hakchang ingsilai blood pressure hantarai amasung pothafam khangdabaga loinana wakhal choirai angang unakraba matung chaigol taruk fawi manungda khudong chadabasi mayok narakpa yai. Ayamba matamna angang unakraba matungda nupi adugi uterus chapsilakpadagi khudong chadabasi mayok narakpani. Ureter tatpadagi natraga masagi chahi nifu helaba matungda angang unaba tarabadi khudong chadabasi mayok nagali. Chakholakli balaibak singda angang unaraba matungda I hathabagi chang asi chada 1.3 romni khudong chadabasi na nupi sibagi chang chada ahumni. Malemgi oina nupi lising nifuga maridagi marfuga taruk fawbo chahi khudingi angang unabada siri. Sub-Saharan African gi oina nupi lak ama angang unabada ka hena I hathabadagi nupi chama yangkhai rom siri. Khudong thiba si mayok nabagi damak blood bank singda I marang kaina thamba mathau thai. Adobo India dadi chahi khudingi I unit million taragani thoi mathau tabagi manungda supnagi million mapan khak khomjin bangamli. Maram aduna awat pasi meng khatna bagi damak Meeoi kayana EP ba mathau tari. Chini ka hena chabana Meeoi bagi heart sokali haiba khangle report. Matamgi awonba matungina Meeoi ayamba machioi chinjak machal suna chabaga loinana hakchang sajel chang naina tawbagi hainabi thamnaragle. Adum oinama hana thajanaramdaba mawongda Meeoi bana yamna toina sijinnaba chinjak makhal amana heart chawna akaiba thoalagle haiba mayek sengna khangba ngamle. Journal of American Medical Association JAMA da fonglakpa report amana hai kanaguma Meeoi amana ka henba mawongda chini charabadi heart ki laina ohelakpagi risk wangkhalai. Wafam asiga mari lainana cardiologist Dr. Dmitry Yaranov na report amada hai cholesterol wangmana maram oiraga heart ki laina ohelakpani haina Meeoi ayambana thajanai. Adubu heart ki laina ohelakpagi matangda cholesterol dagi chini ne hena khudong thiningai oi. Numit khudingi Meeoi bana chariba chinjak ayambada chini gi saruk yauri. Mapandagi leiraga chaba packet ta hanba achapot singdana chini gi saruk amuke hena yauri. Fana yamna hakchang sajal tawba Meeoi oirabasu
नोंगमदा चीनी का हेन्ना चारबदी हार्ट की लाइना नारकपा याबगी रिक्स वांखलई चीनी चाबगा मरी लाइना हार्ट की लाइना नाबा मियोई लाख 10 रोम चही खुदिंगी हेंगलकली हाइना रिपोर्ट असिना फोंदोकली रिपोर्ट असिना हाई कुमजा 2025 ता रिसर्चर सिंगना तोंगान तोंगान बे युमफम दा थिजिनबदा चीनी चाबदा मरम ओइरागा हार्ट की लाइना ओहेलकपा याबगी रिक्स सादा 10 हेंगलकपा थेंगनरे कोरोनरी आर्टरी डिजीज की रिक्स चादा कुनगा हुमदोय अमसुंग स्ट्रोक तौरकपा याबगी रिक्स ना चादा मापन हेंगलकपा थेंगनरे हाइदी पुमनमा सिगे मथक्ता मालेम अपनबगी ओइना येंगबदा चीनी चाबदा मरम ओइरागा चही अमादा टाइप 2 डायबिटीज ना नाबा मीगी मसिंग लाख कुनगनी थोइरोम हेंगलकले हाइना JANA गी रिपोर्ट असिना फोंदोकली हेना खुदोंग थिनिंगाई ओइबदी चीनी का हेना चाबना हकचांग मनुंगदा इन्फ्लेमेशन थोअनबगा लोइनना ब्लड प्रेशर वांखलहल्ली कोलेस्टेरोल की चांग वांखलहनबगा लोइनना ब्लड शुगर कंट्रोल तौबा ngamhande हाइदी